Imis PAODAM ming tabiri basungbu yumnam Anuradha Devine konana krumzari. Housing Maroi Bapauda, Mangarak Suba Quarter Festival, Tribals Affairs and the Hills, Horticulture and Soil Conservation Minister led by Hawkina Hodokre. Kaksing District Kangalaba Lomi Humpung Doida Ningtamai Marung Singyan Tokre. Modern College ki Nauna Saba Library Building, Kap and PD Minister L. Susendra Sangakre. Lonana, Prime Minister Narendra Modi ngasi Bangalore da Nanda Prabhu Kempegorege Fede Chamagasun Nipan Wangba Bronze Statue ge Maikum Hangdokre. House Pausan Bizari. Mangarak Suba Quarter Festival 2022 Tribal Affairs and the Health, Horticulture and the Soil Conservation Ministers led by Hawkim the Haldokre. Tenapun District Manung Chanaleba Quarter Village da Quarter Youth Club Nesinduna Nominini Chumnes Atagadaba Mangarak Suba Quarter Festival 2022 ngasi Haldokibane. Ngasi festival ase Haldopagi Tharamda Chief Guest Oina led by Hawkip, Tribal Affairs and the Health, Horticulture and the Soil Conservation Minister, Special Guest Oina L. Susandro Mitei, PHE Kaf and the PD Minister, Pangstant President Oina Angompa Amumaitei, Chairman Quarter Village, Gas Opener Oina Yumnam Ranjan DC Technopon Amati, Major Sachikumar, 20 Assam Rifles na Oiki. Loinana Kumai Ase Haudopugi Tharamda, Moregi Tongan Tongamba CS Oge Lutingba Amadi, Manipurgi Mapamkia Dagi, Miokiasu Saduyaki. Minister Susintrona Quarter Festival Gamari Lainana Pondoki Bada 50/70 Sangba Lai Harauba Yauba Lapasing Lainaba Hall Numeta Humnegi Manunda Saba Hauragani Haina Quarter Village Miamda Pondoki. Tribal Affairs and the Hills Minister led by Hawkim the Pondoki Bada Quarter Village Pawagi Lambi Ase Double Length Oinaba Lambi Asege Nakalda Tariba Kulsengi Kunza Sangasu Lambi Ase Pakto Sauto Honbada Mateng Pangpio Haina Apil Toki Mana Makatana Pondoki Bada Quarter Village the Ladiba Ladiklaishu Haidaba Naha Sangi Damak Sarkage Janaba Tabaka Amamam Panganaba Mari Lainaba Department Chunga Tanaduna Pinaba Honagane. Nasangasu Mari Lenaba document Pisan Bidak Nabasu Pondoki Loinana Minister na Quarter Festival Asinalapada Manipurda Purup Sunakunda Diba Jimmy Tami Anige Nungshi Sanapagi Mari Hena Jason Namba Oirasano Haina Miamda Pausan Piki Sangai Festival gi VVIP Singi Visit ke Mangoinana Imphal West District Police na Lakhotpa Section Thorangi Saruk Ama Oina Imphal West CDO Timba Amana Yumthong Kuding Changduna Search Operation ta Amangase Ayupung Tarukamini Kuntra Mangadage Nipan Makai Pawa Chingmairong Mamang Laikai Classic Grandegi Awang Thangba Parengda Chathakre. Search Operation Aduda Barathamba Yum Yauna Punna Yum Humbudragi Mio Chaniga Kundrom verified Toki. Amaramda Ngasinungten Pung Ohumakaidagi Pung Mari Pawa CDO Imphal West na Thangkant Bazargi Ngari Gali Naga Nala Kasturi Chong Amadi Dharmasalagi Mapam Singda Achat Ong Sing Check Tauki Maduda Punna Mioi Chamaga Nipumanga verify Tauki Bagaloinana Mioi Manga Makatawa verification Gidamak City Police Station Akre Haidi. Aikogi Yum da Samilont Ningtina Leitraba Chanaba Leitraba Tungi Yumbiren Urakadriba Mairi Sungba Mahitamanba Ngamdrabadi Development Ke Masakya Samgalabasu Maduki Kanaba Leiroi Haina Mayanglamam Rameshwar MLA Kaksang Assembly Constituency in Pondokre. District Officer Horticulture and Soil Conservation Tobana Sintunangasi Subdivision Agriculture Office Complex Kaksang the Pangtokeba Central Sponsor Scheme Ama Oiriba Mission for Integrated Development of Horticulture MIDAs 2022-23 Hanba Stallman Ke Makada Kaksang District Ke Kangalaba Lomi Humdoida Ningtangi Mahai Marong Sing Yantopagi Tharamda Wafamasi MLA Mayanglamam Rameshona Thoiba Mitungi Warol the Pongdokibane
MLA na makha taraduna hai aikhoina development ke masak mathum sengkat page mathakta aikhoi gi leiriba imung singda hingna na bage mathok taba masak sing phangana bage damata samin launch phagat hanaba thabak sing so paikhat piba mathok tai imung manungge samin launch lainaba honaba chawa thakpa watanaba honaba amasung masa masu sangbu iskonta college da mahi ningthina tamhanba ngamna na basu aikhoina thoksan thorang ka yatbagi mathau tai haina pongdokhi ngasagi thoram baduda nongmaithem nimai manipur laingakta hana minister oramba amasung housingna senior citizen forum kaksangge president oibana thoram mapu amasung somorje salam dc kaksingna akhana ba mitung aina sarugakhi inam gi makhada karamaina thoiba pothok singsi organize hoina tawsige akoi gi lairiba lairik tamuraba educated unemployed youth mayam sisu sarkar gi thabak ta tawge haibena taba asigumba lawba singda mateng pangaga organize marketing masagi business tawba kaching de thoiba kano mai report mai se imphal da natraga te to mafam da yonba madu yola ganda farmer gi pot mai se sila ganda farmer si chakutoine you are helping the farmers directly or indirectly asigumba activity da koi focus to ningi Impan More Lambige Kudeng Tabi poster Leiba Kunsuba Assam Raffles na ngarang nungtin punga animakairam tabada More Rom the gate tolok by Ecovan registration number Amanda O 1 AS 0672 asi check tawada branch sugar sockets Taramarika Konana Gari Adubu Thorat Liba driver Thangkho Pau Kibzen Chehi Kuntramapan Apokpa Hansat Kibzen Churasampur Dege Mio Ase Pare Hairi Paraba brown sugar soap case taramari adu soap case yauna punna onbada gram chatruka nipurom ne aduga malimgi kaithendana crore amaga lakh kunipanrungi maman oigini hairi Paraba drugs amadi mioi adu ngarangka athengpada More police station da khusna kre hairi Modern college ki nongna saba modern library building among ase kapanda PD minister L Susandrana sanga kre Modern College Impal ge multipurpose hall da pangtokpa Tarambaduda Sarugya Kiba Kafanda PD Minister L Susandrana High Modern College da Tamliba Mahiru Singh Amade Ladik Leibang Amsataba Mahiru Singh da Library Asina Kanaba Chauna Piragani Amade Mahiru Kunai Oina Laibak Pabane Mamangda College Asida Chayana Baleraba Adu Hausakti Kokle Aduga College Sibo Ngamba Thakta Senganaba Honaduna Mangzan Taba College ama oina honagani loinana ayang palegi lambi asi athubada pakthok saktholagani haina phongdoki ngasege thoromaduda Modern College ke principal Dr. O Premila Chanu University and Higher Education Director Dr. Rangita Bale Waikomp IAS na thoromapu amadi akanaba mitunglen oina sarugya khibagaloinana college ge oza amadi mairoi singsu saruyakhi Modern College ke proper boundary ma koi तो दरकार है पर हमने कहना था जिन सारा कोई जिक्र तुम लोग सुन रहे हैं आज ये असना हल्ले जो कम्युनिटी हॉल करा तो किसों रहे आज बाउंड्री से आप पियो को तो ना मॉडर्न कॉलेज से पतना ही या माथु मतलब नहीं था या माथु मतलब नहीं फसना ये सब जनना ना बहुत जगह नहीं समाई तंजगे Ningsang mathok traba matamdagi hauna ahal laman sangna thambiraba lamba Kangpokpi district nataga Sadar Hill region da chalanba yaroi haiduna Uyumpok Development Committee na sinduna Uyumpok Community Hall da wakami phampangkre wakami phamda sarugya kibsingna laingaka su taunabada yawba lalolop singi mioi koichat salanganu suge Jana Kanglon Semu Impal East ke lam Sadar Hill region da hapai yaroi haibane chingba Wafam Singh Eva Pleka Gases Nake. Kongzang Aduga Marilena Uyumpok Development Committee Secretary Oinam Chakitombi Mitaina Pongdo Kibada Kangpokpi District Amadi Sadar Hill region da Impal East District ka Chayana Ribalam Singh Asi Lengang Apwandari Commission ta Ama Semdana Nakai Samdupio Ipa Ipo Haktaktagi Ngag Sanjaduna Amadi Mahi Chaduna Laglabalam Singh Atopa District ta Pithoki Bayaroi. Kanagumba Karana Sadar Hill region ge map ne haiduna Thadurakliba Asi Tampakilam Kya Yarokpa Asina map achi Sanabayaroi Suda Yauba Kulai Paiba Mioi Kara
koichat chatuna miyambu ki handa khanganba amadi makoi ki lamgumna tongning ba thabakya chathadaglibasi lengang na ming sangbiu lengang na boundary commission ta ama athuba matamda semtuna sayna basing loishan biu sayna basing loishan dana thamlaga atopa khongtang lokalaglabadi lokya ga pullaga khongjang sangsina ba sem sadana leiri haiki 2022 irai numita Impok Development Committee na ngasi paliba laingak ta thamjaning ba wafamdi Kangpi district Sadar Hills area Imphal East district demarcation tawduna masa gi asengba ngamkhai khanghan gadabani loinana suda lairiba lalhoba kharana maning tawba kocha chatpa yaroi sarkarna chapchaba ground rule semgadabani hariba sing asi sarkarna atubu matamda thabakta onthok kadabani haiba wafang Impok Development na yam sengna sarkar gi mafamda thamli India ge anba oina mai chaktaba electric vehicle ge lithium ion phosphate battery puthokliba Banling company ki Banling ke e-scooter showroom ba ama wang e-service ke makada malong kaichen hangdokre tharamadada traffic control police wing Manipur ge SP Wongpamp Kasar amadi assistant SP TCP wing Amak Samp Devananda amadi wang e-service ke Titerjit angomna chingba sangnariba miyosingna sarugyake Tharanga mari lainana Chitrajitna wang e-service na e-vehicle battery puthokpa haure puthokliba battery asi customer singda chahi ahumge warranty piraba matungda ohongba mamalda sembage khudong saba pigani ngasi hangdoliba Banling company ge e-scooter asi kilometer sangna chatpa amade maintenance free oiba gari ni haiki Amaramda Tharampa Aduga Mari Lainana SP Wongpamp Kasana Pungdokibada Naron Singna Gari Macha Anobalai Bada e-scooter oina Lainabage Pandamadu Thambiu e-scooter Asi Makalambatike population Laitabakak Natana Thau Hanbada Maram Oidaga petroleum product Loshilakpatage Awaba Oidagani Haina Mipainari Basi Gari Makala Asi Thaurabadi Mipai Bagidi Oidre Haiki Right the passes of Sanamahi lining ge Pokpa Lohongba Amasung Korok Nongabage Tharam Singh Haiba Hiramda Numitara Mangani Chatarapa workshop Ngasi lining to Sanamahi Sanglenda Loishin Craig Lining to Sanamahi Temple Board Amadi Manipur University of Culture Anina Punakusam Nadana Pangtopa workshop Loishin Bagi Tharamda Kairau Kendragi Ebele Amadi Planning and Development Authority Chairman Laurembam Bramishore Mitay Lamlai Kendragi MLA Amadi Manipur Handloom and Handicraft Development Corporation Limited Chairman Kungban Tabam Ibum Cha Amadi Manipur University of Culture Vice Professor Paunam Kodendrona Mathang Sena Athoiba Kanaba Mitunglen Amadi Tharamapu Aina Saruyaki Taranga Mari Lainana Athoiba Mitunglen Oina Sarugiakiba MLA Laurembam Ramishona Hai Manipur Chief Minister and Birengili Makada Landa Masita Tonga Tonganba Chapkat Maikaida Ohongwakya Uba Pangle Ngasi Lining to Sanamahi Changlenge Akoibagi Sangat Sakaliba Asisu Mahana Tawai Haksang Yauna Paikat Pidakpa Adunani Loinana Jayiki Oina Bota Piriba Grant Hankal Handuna Asigumba Tauram Tawaikia Pangtongnaba Chief Minister da Taksangani Haina Pongdoki Ngasigi Tharamaduda workshop Adubu Saruk Yakiba Delegate Singh Amadi Resource Person Singda Ikai Kunaba Utana Certificate Singh Suyan Thoki Dr. Singh Sarkana Atopa Department Singha Manatana Yengleba Miang Asisu Yaningdaba Pungdoktuna Ngasi District Hospital Bisnapur Complex da Bisnapur District da Mathautauriba Dr. Singna sit-in protest Thakre All Manipur Health Services Doctor Association Gelam Singh Makada Pangtokiba sit-in protest Aduda Sadugyakiba District Malaria Officer Bisnapur Gi Dr. Thonasan Navakishana Pangwisanda Pungtokibada House Papa Dr. Singh line of promotion Matamsana Pibidri Time Skill Promotion Laitaba Nanta Practice Allowance Matamsana Pibidri Atopa State Dr. Singh Tabak Tobaki Matampa Asi Tahi Hompumanga Oiriba Asi Manipur Su Chanahanbio English Angane Taratareta Chanakiba Transfer and Posting Chanahanbio
Manipur Health Services Rule 2020 implement Taubagaloinana, Director Health Services, Doctor Family Welfare Services, Director Public Health Amadi, Director Medical Education Thambi Bagaloinana, Rix Labor Zagada posting Tariba Doctor Sange allowance, Bibi Driba Asisu Yaning Taba Pungduktuna, Ngasigi said in a protest, Taubani Haina Mahana Makataki. All Manipur recognized private schools welfare association to impal Manipurna lisangani mangadagi tehi taratrukjumna leptana tehi kudingi board of secondary education Manipurna loba HSLC public examination thagadaba mairoi singidamakta pangtuktuna lagliba pre-board examination kumsi academy session 2022 gi oinasu lagliba December gi tangka ani lisangani kunithoi degi Hauraga December ge tang tara mangali singani kunitoi phawa pangthoklagani haina association asige assistant secretary P Roman Singna ngasai Manipur Press Club ta pangthopa pamisinga unabada phangdokre Mahna hai pangthokadariba pre-board exam ase mahiroi singe maraibaka lepkadariba board examination asige hek mamangda board ge criteria pattern kudimak suna pangthopa maramna class 10 exam thagadaba mahiroi singda hena Kuloiba, Laithopa Amade, free and fair oina akiba yaudana public examination, Mayuknabada, Kudong Saduna, class 10 HSLC examination da Mahirishina Maka Wangna Pangtuna Pastoraka Maramna, Highway Association, Sinleba pre-board examination Asibu, Manipuda Ladiba, Government Edit, Private Amade, Member Iskunge, Mahiroi Kudemangna, Sungsoi Soidana Sarugyabiu. Exam nimisangka asida banta blockade as an estrina changbato bigano loinana satri amate parent singna example asi yaunana bagida magda magi iskon singda register to view haina phangdoke asigumnaba mairu singdama pangthoka doriba common question board exam asi mapung phana amati aswayanga yaudana pangthokuda nakim pambina bagida mag exam iba nimisingda manipur laiba lanai lutsi adu lanai newsi Pai punna mangna sumundong nisi masida ban blockade jenen strike simba to bidana association maikindi aja bodena na punna mangna sajo pinda view makin pambu haina amku sanna on Manipur recognized private school welfare association maikindi Tawon district Lilong Myron Koldage Apavi Kawi Strata Bandar Amabo City Police na Paduna Tamtina Watan Nairaba Matunda Tadok Pirakpagi Tadok Adubo Maide Pangal Puruki Tonga Balokiana Yaning Deva Pondorakli Hiramasiga Mari Lainana Hata Dalaiba Amokoke Officer Pangtopa Pomisaga Unaba Amada Pangal Street Bandar Association Ge Advisor Anwari Nurjahal na Kwaidambang Kaitenda Street Bandar Panduna Imang Puzari Banupi Amada City Police na Maral Kia Season Duna Chatakiba Watan Naibage Kahen Batong Adu Yaning De Madam Asina Lengang Todoka Asida Chanaba Police Personnel Sinka Atuva Matamda Tabaka suspend Toba Yauna Chapchabai accent Logadabani Karigumba Mara Labor Singbo Lengak Asana Kankatuna Tamnaba Honorabadi Meti Pangangi Tonga Lupsingna Kongsangkia Chungsingani Haiki Say a pilot police away Hina Towning with the Toby Tabakasi culture as a Tadopi Hina police personnel singing from the Apil Toby. Luinana, Masita Karikuba, Hena, some Tosala Pataragadi, I am Mating Loga, nothing as it of 12 say, as it Equina, I am Mating Loga, I and Dandi Pianabagi, Hongzang Chancella Penny Hyperpoto, I go United Manipur Muslim Women Development Organization, but still Amoina, as past Baga, is supporter Amoina, I had to go upon the Tanzari. Inamdam Sidaleriba Yellow Me Purokodimana, Yellow in Nat, Yokan Minarese, Hyba Wakalonda, Amata Oiba. Yakai concert ama inata yokad lob amadi yellow purab sanga kusanadana lagliban November ge tang taratrok ta pangthoklagani hairiba yakai concert asi impal ge kangla da gelam tharaga adroge maiho phamphaw chakadabani concert asi dalam dam sigi yellow purab singka amadi iraisa singna matam sana laktuna sarugiyara naba inata yokhat loke maikai dege apal to bagaloinana aikhogi layokraba ipa ipu ima iben singna thambireba inat Janakanglond, Mayek, Equigi Saktam, Nasigi Mirona Techinangak, Senduna Malemda, Saktaklase, Hainesu, Inat Yokat Loki, Jerolamana Punguragli. Ziribamgi Tongtakta
Ladiba ILP counter asi sem Savaloide amadi Jiribam railway station the Ladiba ILP counter asisu athubada Mathau Ningtina Taholagani Haina BJP Manipur Prisons ke Zaren Chakatari ke Sir Kumar Singh na ngasi Jiribam railway station dege Khongsangka Phawa train tongduna yang saluraba matungda Pawi Singda mahana phondokibani Mahana makatana haikibada Indian Railway ge mapda Manipur bu yaukraba matungda ihan hanba oina Khongsang railway station da phawba chatpa matamda yamna nungaiba amadi Jiribam dage Khongsang satpagi lambi asi adukke matik tensalle amaramda Khongsang dagi Imphalda garina chatpagi khudong chabasu haujekti lady loinana atuba matamda train Imphal yauraglagani haibagi thajabasu thamle Indian Railway ki mapta Manipur bu yahan bagidamakta Railway Minister ki makok thongba Prime Minister amadi Manipur ki Chief Minister bursu BJP Manipur Pradesh ke maikei dage amadi Jiribam Manipur ki maikei dage su thagachari haina podoragle Bangalore da Nanda Prabhu Kempegore ge fete chamagasona nipana wangba bronze statue gi maikum Prime Minister Narendra Modi na hangdokre maduge mangoinana Prime Minister Modi na Kempegora International Airport ke terminal aniso hangdoke Chennai to Mysore Vande Bharat Express amasung Bharat Gaurav Kasi Darshan train su lamthake Tharamatu da wangang bada Prime Minister Modi na haikibada Karnataka ke ahanba Vande Bharat Express train fangle Bangalore Airport ta anawa terminal su fangle Karnataka, Tamil Nadu, Andhra Pradesh, amasung Telangana da numit marini ge khongsata lagleba Prime Minister Modi ngasi ayukta Bangalore da thanglakibani. Tamil Nadu ge Dindigul da leiba Gandhi Gram Rural Institute ke kontrata roklak soba convocation ceremony da su ngasi Prime Minister Modi sadugyagani hairi. Hanagi Prime Minister Rajiv Gandhi mihata maral leirabi Nalini Sri Haran amasung atay miyoy mga po Supreme Court na thadokiba raige mayagta Congress na wapang kaya phongdokre masage matangda ayang gimating lawgani haiki mihat asage matangda Sonia Gandhi na phongdokiba wapang gi mayagta lay haiba wakamsu ngasi Congress ke wangangloy Abhishek Manu Singh bina haikibada Sonia Gandhi na phongdokiba wapam sing aduda Congress party na yade mana haikiba wapam sing adudi chahi kya gi mamangdani Lisang Machamapan Marupudra Mapan ge Migi Tangkun Matuida Tamil Nadu gi Sri Perumbududa Liberation Tigers of Tamil Ilam LTTE group ki women suicide bomber amana Rajiv Gandhi hat kibani Mihata aduda mara leidaba miyoi taret sibiki sadak pi kibani Lisangani da Nalihi gi sibiki sadak adu lifetime da Sonia Gandhi na haibadagi onthok kibani Lisangani Nipandana Rajiv Gandhi ki machanapi Priyanka Gandhi Badrana Balar Jalda Nalinika Unaki Lisangani Taramarida Atay Miyoi Taruk Adugi Shu Sibiki Seraktagi Latamda Onthokibani Chahi Aduda Matamadugi Tamil Nadugi Chief Minister Jaya Lalitana Makoi Thaduk Pinaba Honaki Sengbina Haikibada Masi institutional matter amani lebaka amagi sovereignty integrity amasung identity gi waphamne Hauzik sanabagi pauda District Sport Association Kaksing na Sinduna Lamzau Playground da Chathariba DSA Kaksing 3rd Division Football League 2022 nga selection kray Legacy gi winner Pumland Football Club PFC tokpasing na point mapan pangduna oikre aduga Kaksing Football Club KFC Kaksing na point taruk pangduna ani subada amadi Thongzau United Club na point ahum pangduna subata kray ngasi Legacy gi aroiba match PFC tokpasing amade KFC kaksing anigi marakta sanaki maduda PFC na KFC bu panjan taret amada thoiki PFC ki panjan sing do jersey number 16 T8 Bobina match ke minute nipan amadi humpumari jersey number 12 W Ranjana minute tara amadi yangkai mathoi jersey number 7 Ice Manitoina match ke minute taramari amasung yangkai aduga jersey number 10 8 Nauto mana met loibage hapa minute ani satpadesan ki KFC gi amatanga de papanjandu jersey number 9 P Hari Marks na minute taratruk chapadesan ki bani Hauzik aroibada maroiba pau amane pizari Mangarak Suba Quarter Festival Travels Affairs and the Hills Horticulture and Soil Conservation Minister Lepa Hawkina Hodokre
Kagzang district ki Khangalaba lomi humphum doida ningthammai marung sing yentokre. Modern College ki nauna Saba Library Building Kavan Deputy Minister L. Susendra Sangakre. Loinana Prime Minister Narendra Modi na ngase Bangalore da Nanda Prabhu Kempegore ge Fete Chamagasuna Nipano Wangba Bronze Statue ge Maikum Hangdokre. Image Waldang ngase ge matang ngase da loijade ming tabiri basangba amuka hana kurumzari.